ngasisu pudona lakchari inspector tayai ꯆꯃꯥꯄꯟꯒ ꯇꯔꯨꯛ ꯁꯨꯕ ꯇꯥꯡꯀꯛ ꯁꯟꯗꯣꯛꯆꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯊꯣꯛꯆꯕ ꯊꯧꯔꯝꯅꯤ ꯃꯤꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯝ ꯑꯁꯤ ꯄꯨꯊꯣꯛꯆꯕꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯨꯊꯣꯛꯆꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯃꯅꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯊꯪ ꯂꯥꯏꯕꯛ ꯊꯤꯔꯕ ꯀꯌꯥꯃꯔꯨꯝ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯑꯁꯤ ꯇꯝꯍꯟꯖꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯨꯡ ꯂꯥꯏꯁ꯭ꯔꯝꯒꯤ ꯋꯥꯔꯤ ꯇꯥꯕꯤꯁꯤ ꯁꯔ ꯑꯗ ꯏꯃꯥ ꯑꯃꯒ ꯏꯆꯦ ꯑꯃꯒꯗꯤ ꯂꯩꯔꯦ ꯁꯔ ꯒꯥꯡꯃꯩ ꯈꯔ ꯌꯥꯡꯅ ꯄꯨꯁꯤꯟꯕꯤꯔꯣꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯜꯂꯣ ꯐꯒꯅꯤ ꯁꯔ ꯏꯃꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯦ ꯏꯆꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯒꯥꯡꯃꯩ ꯃꯊꯪ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗꯒꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯍꯟꯒꯗꯕꯅꯤ ꯐꯅꯤ ꯁꯔ ꯑꯩꯅ ꯃꯔꯛ ꯊꯠꯅꯅꯕꯅ ꯁꯔ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯣ ꯈꯥꯃꯦꯟꯂꯣꯛꯇ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯌꯦ ꯁꯔ ꯄꯨꯁꯟꯕꯤꯔꯣ ꯏꯃꯥ ꯁꯣꯝꯗ ꯁꯤꯗ ꯐꯅꯤ ꯏꯕꯨꯡꯉꯣ ꯁꯤꯗ ꯐꯝꯕ ꯌꯥꯔꯗ꯭ꯔꯥ ꯌꯥꯅꯤ ꯏꯃꯥ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯏꯕꯨꯡꯉꯣ ꯄꯥꯡꯒꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯣꯟꯖꯤꯜꯂꯦ ꯍꯥꯟꯅꯗꯤ ꯉꯥ ꯂꯂꯣꯟꯕꯅꯤ ꯍꯥꯏꯗꯅꯅꯦ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯑꯍꯤꯡꯕ ꯈꯔ ꯄꯨꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤꯅꯦ ꯏꯝꯐꯥꯜ ꯇꯥꯅ ꯄꯨꯔꯛꯂꯒ ꯌꯣꯜꯂꯝꯂꯤꯕꯅꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯃꯆꯦ ꯑꯃ ꯌꯨꯝ ꯄꯥꯟꯕꯅꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯂꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦꯗꯣ ꯍꯤꯡꯅꯕꯗꯤ ꯁꯦꯜ ꯆꯪꯉꯤꯗꯣ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯩ ꯉꯥ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯌꯣꯜꯂꯒ ꯏꯝꯐꯥꯜ ꯌꯧꯍꯧꯕ ꯑꯩ ꯈꯪꯍꯧꯕ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯗꯤ ꯁꯥꯏꯀꯜꯗ ꯑꯗꯨꯝ ꯉꯥ ꯌꯣꯟꯕ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯄꯗꯗꯤꯅꯦ ꯂꯩꯔꯛ ꯈꯨꯜꯂꯛ ꯆꯪꯁꯤꯟꯕꯗꯁꯨ ꯁꯥꯏꯀꯜ ꯑꯃ ꯌꯥꯎꯔꯒꯗꯤ ꯀꯣꯝꯃꯤꯗꯣ ꯏꯝꯐꯥꯜ ꯐꯥꯎꯕ ꯒꯥꯔꯤꯅ ꯆꯠꯄꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏ ꯃꯗꯨꯗꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯪꯕꯗꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯈꯨꯗꯣꯡ ꯆꯥꯔꯨꯅꯤ ꯁꯥꯏꯀꯜ ꯑꯃ ꯌꯥꯎꯔꯗꯤꯅꯦ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯌꯧꯕ ꯍꯦꯛꯇ ꯈꯪꯍꯧꯗꯦ ꯃꯗꯨꯗꯒꯤ ꯉꯥ ꯌꯣꯟꯅ ꯁꯨꯝ ꯆꯠꯈꯤꯕꯗꯗꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯔꯤꯕꯅꯤꯗ ꯏꯃꯥ ꯑꯗꯨꯗꯤ ꯉꯥ ꯌꯣꯟꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯏꯕꯨꯡꯉꯣ ꯉꯥ ꯌꯣꯟꯕꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯃꯥꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯕꯨꯡꯒ ꯃꯍꯥꯛꯀꯤ ꯃꯆꯦꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒꯗꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯂꯩꯅꯔꯦ ꯍꯥꯏꯕꯗꯤ ꯏꯃꯥ ꯈꯥꯏꯅꯕ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯈꯥꯏꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯃꯥꯅ ꯃꯇꯦꯡꯗꯤ ꯄꯥꯡꯂꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯀꯜꯂꯤꯉꯩꯗꯗꯤ ꯃꯆꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯕꯨꯡꯅ ꯑꯩꯒ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯏ ꯃꯥꯅ ꯈꯔꯒ ꯄꯤꯛꯂꯤꯉꯩꯗꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯔꯤꯒꯤ ꯄꯨꯟꯅ ꯂꯩꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏ ꯃꯆꯦꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯃꯥꯅ ꯂꯥꯛꯇꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯟꯁꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯥꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯏꯃꯥ ꯀꯔꯤꯅꯣ ꯉꯁꯤꯅ ꯑꯃꯨꯛ ꯏꯆꯦ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯇꯣꯔꯕ꯭ꯔꯣ ꯆꯠꯇ꯭ꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯏꯕꯨꯡꯉꯣ ꯉꯥꯁꯤꯡꯁꯤ ꯌꯣꯟꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯅꯆꯦꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯗꯅꯦ ꯋꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦꯗꯣ ꯅꯠꯇꯦ ꯅꯪꯅ ꯊꯕꯛ ꯆꯠꯂꯤꯅꯦꯅ ꯆꯠꯂꯤꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒꯅꯣ ꯑꯃꯨꯛ ꯍꯟꯗꯛ ꯂꯥꯛꯇꯣꯏꯁꯤꯅ ꯏꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯍꯥꯏꯕ ꯉꯝꯗꯦ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯂꯪꯐꯩ ꯆꯠꯄ ꯍꯥꯏꯔꯦꯗꯅ ꯏꯃꯥ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯦꯜ ꯊꯣꯛꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯈꯔ ꯊꯣꯛꯄꯅ ꯐꯩꯅ ꯆꯠꯂꯤꯅꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣই ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯑꯩꯗꯤ ꯄꯨꯟꯅ ꯂꯩꯍꯟꯅꯤꯡꯉꯤ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯍꯦꯜꯂꯦ ꯃꯗꯨꯗꯤꯅꯦ ꯍꯧꯖꯤꯛ ꯃꯗꯨ ꯑꯣꯏꯔꯔꯣꯏꯀꯣ ꯅꯄꯥꯕꯨꯡꯒ ꯑꯩꯒ ꯍꯧꯖꯤꯛ ꯍꯟꯖꯟꯅꯔ ꯀꯩꯗꯧꯗꯣꯔꯤꯒꯦ ꯅꯄꯥꯕꯨꯡꯗꯤ ꯃꯄꯥꯡꯒꯜꯁꯨ ꯁꯣꯜꯂꯦ ꯋꯥꯈꯜꯁꯨ ꯆꯣꯏꯔꯦ ꯅꯪꯅ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯩꯗꯣ ꯈꯔ ꯂꯩꯔꯒ ꯍꯖꯤꯔꯥ ꯁꯨꯔꯤꯅꯤ ꯑꯗꯨ ꯇꯧꯔꯤꯅꯤ ꯊꯥ ꯑꯃꯅꯤ ꯍꯜꯂꯣꯏ ꯅꯠꯇꯦ ꯑꯩꯁꯨ ꯉꯥ ꯂꯂꯣꯟꯗꯕꯗꯤ ꯌꯥꯗꯦ ꯅꯄꯥꯕꯨꯡ ꯁꯦꯟꯅꯗꯅ ꯂꯩꯔꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯉꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯀꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯔꯣꯏ ꯍꯥꯏꯗꯅ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯉꯝꯅꯕ ꯅꯈꯣꯏꯅꯤ ꯊꯥꯏꯗꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯑꯩ ꯈꯔ ꯉꯥꯡꯅꯔꯤꯁꯦ ꯃꯁꯤ ꯐꯥꯎꯕ ꯉꯥꯡꯅꯗꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯆꯦꯒꯅ ꯅꯪꯒ ꯍꯥꯏꯃꯟꯕꯗꯒꯤꯅꯦ ꯄꯥꯎꯁꯦ ꯃꯥꯒꯁꯦ ꯐꯥꯎꯅꯗ ꯌꯥꯗꯕ ꯂꯩꯃꯤꯟꯅꯗ꯭ꯔꯁꯨ ꯄꯥꯎꯗꯤ ꯐꯥꯎꯅꯔꯤꯁꯤꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯑꯃꯨꯛ ꯆꯠꯂꯅꯤ ꯅꯪꯗꯤ ꯀꯝꯗꯧꯕ ꯀꯩ ꯅꯨꯃꯤꯠꯇꯤ ꯏꯃꯥ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯣ ꯑꯩ
ꯉꯥꯁꯦ ꯃꯔꯣꯟ ꯑꯃꯨꯛ ꯌꯣꯜꯂꯨꯔꯒꯅꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯕ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯩꯕ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯆꯠꯈ꯭ꯔꯒꯗꯤꯅꯦ ꯄꯥꯎꯗꯨ ꯈꯔ ꯐꯥꯎꯔꯛꯎꯅꯦ ꯏꯃꯥꯒꯅꯦ ꯐꯣꯟꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤꯀꯣ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯃꯥ ꯑꯩ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯏꯗꯨꯗꯤ ꯑꯩꯁꯨ ꯆꯠꯇ ꯌꯥꯗꯕꯅꯤ ꯍꯩ ꯅꯍꯩꯅꯁꯤꯡꯗꯁꯨ ꯅꯅꯤꯡ ꯊꯨꯡꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯍꯧꯗ꯭ꯔꯦ ꯏꯃꯥꯅꯅꯦ ꯅꯪꯕꯨ ꯆꯍꯤꯁꯨ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯏ ꯅꯆꯦꯁꯨ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯔꯕꯅꯤ ꯅꯪꯕꯨꯁꯨ ꯑꯃꯨꯛꯇꯪ ꯃꯊꯧ ꯃꯉꯝꯁꯦ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯂꯒꯅꯦ ꯏꯃꯥ ꯋꯥꯈꯜꯁꯦ ꯇꯥꯅ ꯂꯩꯒꯦ ꯈꯜꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯁ ꯀꯥꯟꯅꯗꯕ ꯋꯥꯅꯤꯗ ꯍꯥꯏꯔꯨꯔꯒ ꯑꯁꯤ ꯍꯦꯛꯇ ꯇꯥꯔꯦ ꯌꯨꯝ ꯄꯥꯟꯗꯗꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅꯣ ꯅꯠꯇꯦ ꯌꯨꯝ ꯄꯥꯟꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯒꯦꯕ ꯑꯁ ꯅꯪꯒꯤꯅꯦ ꯑꯩ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦꯗ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯂꯣꯏꯅ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯅꯈ꯭ꯔꯦꯗꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯆꯍꯤꯗꯨ ꯌꯦꯡꯉꯣꯕ 39, 38, 40 ꯁꯨꯗꯧꯔꯕꯅꯦꯕ ꯅꯠꯇꯦ ꯆꯍꯤ 40 ꯁꯨꯔ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯗꯤ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯗꯣꯏꯗꯨꯕꯣ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯁꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯩꯅ ꯄꯤꯖꯗꯣꯏꯁꯤꯕꯣ ꯑꯝꯇ ꯈꯜꯂꯨꯅꯤ ꯏꯃꯥꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯔꯦ ꯃꯗꯩ ꯉꯥ ꯈꯔ ꯂꯣꯜꯂꯒ ꯑꯩꯈꯣꯏꯕꯨ ꯊꯥꯛꯏ ꯅꯠꯇꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯔꯨꯞ ꯍꯨꯜꯂꯤꯕ ꯃꯌꯥꯝꯁꯤ ꯑꯩꯁꯨ ꯃꯔꯨꯞꯅꯦꯅ ꯈꯔ ꯌꯥꯎꯔꯤ ꯃꯁꯤ ꯍꯨꯟ ꯉꯝꯗꯗꯤ ꯏꯃꯥꯗ ꯑꯩꯅ ꯃꯔꯨꯞ ꯍꯨꯟꯕꯤꯌꯣꯅ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯅ ꯍꯥꯏꯔꯛꯏꯗꯅ ꯏꯃꯥ ꯌꯨꯝ ꯀꯩꯒ ꯄꯥꯜꯂꯗꯤ ꯏꯃꯥꯅ ꯃꯔꯨꯞ ꯍꯨꯟꯕ ꯑꯩꯁꯨꯅꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤ ꯄꯤꯖꯗꯣꯔꯤꯒꯦ ꯅꯠꯇꯦ ꯂꯥꯛꯑꯕꯅꯤꯅ ꯆꯥꯒꯦ ꯊꯛꯀꯦ ꯁꯦꯠꯀꯦ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯉꯥꯡ ꯌꯥꯎꯁꯤꯜꯂꯛꯀꯅꯤ ꯏꯃꯥ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯅꯤ ꯑꯩ ꯐꯥꯎꯕꯒꯤ ꯏꯁꯥꯒꯤ ꯍꯤꯡꯅꯕꯒꯤ ꯃꯗꯨ ꯐꯥꯎꯕ ꯀꯣꯟꯅꯖꯗ꯭ꯔꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯆꯥꯗ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯕꯗꯤ ꯃꯥ ꯑꯩ ꯊꯣꯏꯅ ꯄꯥꯝꯗꯦꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯅꯥ ꯈꯪꯅꯖꯔꯤꯒꯦꯕ ꯆꯍꯤꯗꯨ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇ ꯈꯪꯅꯗꯕ꯭ꯔꯣ ꯅꯪꯕꯨ ꯅꯣꯡꯃꯇꯁꯨ ꯌꯨꯝ ꯑꯁꯤꯗ ꯌꯨꯝ ꯌꯦꯡꯒꯦ ꯀꯥꯏꯅ ꯃꯤꯒꯤꯗꯤ ꯌꯨꯝ ꯌꯦꯡꯕꯒ ꯌꯥꯝ ꯂꯥꯛꯅꯩꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯁꯤ ꯐꯖꯗꯦ ꯍꯥꯏꯕꯒꯤꯔ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯄꯥꯕꯨꯡꯒ ꯑꯩꯒ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯔꯤꯕ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯨꯕꯨꯅꯤ ꯏꯃꯥ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯠꯂꯨꯔꯒꯅꯦ ꯃꯃꯥ ꯃꯄꯥ ꯂꯩꯕ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯅꯥꯌꯣꯛ ꯅꯀꯣꯟꯗ ꯂꯩꯕꯁꯤ ꯎꯔꯒꯅꯦ ꯌꯥꯝꯅ ꯀꯜꯂꯛꯄꯒꯤ ꯋꯥꯅꯤ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩ ꯏꯃꯥꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄ ꯉꯝꯅꯅꯕ ꯏꯆꯦ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯛꯄꯁꯦ ꯁꯨꯛ ꯋꯥꯅ ꯏꯃꯥꯅ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝꯁꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯄꯨꯟꯅ ꯀꯔꯝ ꯀꯥꯟꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯄꯥꯕꯨꯡꯗꯤ ꯏꯆꯦꯒꯁꯨ ꯄꯥꯎ ꯐꯥꯎꯅꯩ ꯏꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯇꯕꯁꯦ ꯃꯁꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯁꯦ ꯏꯅꯧ ꯅꯧꯅꯅꯦ ꯅꯌꯨꯝꯗ ꯀꯩꯒꯥꯏꯗꯨ ꯄꯥꯟꯗꯅ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯛꯂꯗꯤ ꯈꯔꯁꯨ ꯐꯅꯤꯗꯅ ꯅꯪꯅ ꯃꯁꯤꯗꯩꯗ ꯅꯊꯟꯇ ꯇꯔꯛ ꯂꯩꯕꯗꯣ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤ ꯂꯪꯕꯩ ꯆꯠꯈ꯭ꯔꯦꯗꯅ ꯊꯥ ꯑꯃꯅꯤ ꯍꯦꯛꯇ ꯍꯜꯂꯣꯏ ꯅꯣꯏꯒꯤ ꯊꯣꯡ ꯁꯥꯕ ꯍꯥꯏꯕ꯭ꯔꯥ ꯂꯝꯕꯤ ꯁꯦꯝꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯆꯤꯡ ꯀꯛꯏꯅꯤ ꯑꯗꯨ ꯇꯧꯔꯤꯅꯤ ꯅꯣꯏꯅ ꯆꯠꯈꯤꯕꯗꯅꯦ ꯏꯃꯥꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯔꯤꯡꯖꯦꯟ ꯈꯥꯔꯤꯕ ꯅꯣꯏꯒꯤ ꯊꯤꯀꯥꯗꯥꯔ ꯑꯗꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯗꯨꯒ ꯁꯦꯟ ꯄꯤꯗꯦ ꯌꯥꯅꯗꯦꯒ ꯇꯧꯗꯅꯅꯦ ꯐꯨꯅ ꯆꯩꯅꯗꯅ ꯅꯪꯅꯒ ꯐꯨꯕꯤꯔꯝꯗꯅ ꯑꯁ ꯏꯃꯥꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦꯗ ꯌꯥꯔꯒꯗꯤ ꯅꯪꯕꯨ ꯏꯃꯥ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣꯅꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯑꯁꯤꯀꯣ ꯏꯆꯦꯒꯤ ꯃꯆꯥ ꯂꯩꯔꯤꯁꯦ ꯑꯃ ꯀꯣꯛ ꯌꯣꯛꯑꯒ ꯂꯣꯏꯔꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯏꯃꯥ ꯌꯨꯝ ꯄꯥꯟꯕꯗ ꯇꯔꯥꯏꯅ ꯂꯧꯒꯅꯨ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯨꯝ ꯄꯥꯟ ꯌꯥꯄꯣꯟꯇꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯤ ꯃꯆꯥꯗꯨ ꯂꯥꯛꯑꯒ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯃꯤ ꯍꯌꯦꯡ ꯂꯩꯇꯨꯝ ꯁꯥꯏꯌꯣꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯕ ꯁꯦꯟ ꯊꯣꯛꯇꯦ ꯑꯗꯨ ꯇꯧꯗꯦꯅ ꯃꯤ ꯃꯃꯥꯡꯗꯅ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯈꯤꯗꯅ ꯑꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯍꯧꯅꯤ ꯀꯥꯟꯅꯗꯕ ꯋꯥꯅꯤꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯆꯦꯒꯤ ꯃꯆꯥꯗꯨꯃ ꯌꯣꯛꯒꯦꯅ ꯏꯆꯦꯗꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯕꯅꯤ ꯀꯔꯤ ꯇꯧꯔꯗꯣꯏꯅꯣ ꯄꯩꯁꯥ ꯍꯥꯟꯅ ꯑꯝꯇ ꯇꯥꯟꯈꯤꯒꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅꯦ ꯏꯃꯥꯅ ꯍꯦꯛ ꯃꯤ ꯐꯨꯅꯔꯝꯒꯅꯤ ꯑꯗꯨ ꯇꯧꯔꯝꯒꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯏꯃꯥ ꯑꯩ ꯃꯤꯗꯤ ꯐꯨꯅꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯔꯥꯟꯕꯕꯨ ꯇꯧꯔꯕ ꯑꯩꯗꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯁꯨ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯂꯩ ꯐꯔꯛ ꯇꯨꯔꯛ ꯍꯦꯛ ꯇꯧꯔꯛꯄ ꯑꯔꯥꯟꯕ ꯇꯧꯔꯛꯄꯗꯅꯦ ꯑꯩꯗꯤ ꯑꯣꯟꯁꯤꯜꯂꯒꯅꯦ ꯑꯩꯗꯤ ꯍꯦꯛꯇ ꯉꯥꯡꯅꯔꯤꯕꯅꯤ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯔꯥꯟꯕ ꯇꯧꯕꯗꯤ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯃ ꯐꯣꯟ ꯂꯥꯛꯑꯦ ꯅꯆꯦꯒꯤ ꯐꯣꯟ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯄꯠꯇꯤ ꯏꯃꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯂꯥꯛꯑꯅꯤ ꯑꯩꯅꯦ ꯅꯨꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ ꯑꯩ ꯁꯤ ꯂꯣꯏꯔꯒꯅꯦ ꯑꯩ ꯂꯥꯛꯑꯒꯗꯧꯅꯤ ꯑꯩ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯏꯔꯥꯡꯁꯤꯁꯨꯅꯦ ꯐꯥꯒꯤ ꯀꯟꯁꯤꯜꯂꯦ ꯄꯣꯠꯀꯥꯏꯗꯨꯕꯨ ꯌꯥꯝꯅ ꯇꯦꯛꯁꯜꯂꯨꯔꯅꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔꯐ꯭ꯌꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯟ ꯑꯗꯨꯒ
ꯄꯣꯠ ꯆꯩꯗꯨ ꯃꯥꯡꯒꯅꯤꯀꯣ ꯉꯥ ꯆꯥꯛ ꯃꯌꯥꯝ ꯂꯧꯁꯜꯂꯨꯔꯒ ꯑꯩ ꯌꯥꯝꯅꯗꯤ ꯂꯧꯁꯜꯂꯔꯣꯏꯀꯣ ꯍꯩ ꯑꯩ ꯃꯑꯣꯡ ꯌꯦꯡꯒꯦ 이만에 라가네 까리노 카네시고 호이 마 어디데 에이 타먹게고 파리 타모 거이세지죠 뭐라 야비니 아두그네 아이 사코부기 와도 디세가서 아이 크라 하이나 그럼 폰드라 그노 아이 뭐 와리도 사나라게 카리노 하시보 사코부기 카리 떠러게 아스 한닥디 시엔치조 크라 독트 떠리비랑 지나네 사코부주 야동만 아두나 이세드네 ai sakobudu mathang chaide sakorage na haige tawun handak te sakora roi adu haige tawun it adudi nang phajana haido udna phone da natra su no ma chalagra kaino hoi adubudi ai ngasi hayeng ai sula maga sega wari khar sanage dikal fare ado ima irang siam phatabani na lambi da chok chhindu khudong charo doradi se manak to kong leitho ai su 한dak di tabak se irang se leirabni ni satpadi ya dong man adune tabak se irang hek phabaga chattabadi yaro mathang chei di khui se gi ne achau sing hapna ra syntax achau mumdi lebi ye na khanma irang sinaba hei ai wa haige irang lairi ko nang imana sonda tabak chathok leiring da moi huji kan gi khun ngak pa du tawbu nang chattana mung leirang ni ko as adu wa di ma sugunu irang se so ai chaningin aduga kadangwana somdoga hori birangse aidi satningi bani ma hei adu yade ko mi leite ko nangna irang di phatte na haraga nangna du satke haidu bukari gino sima kaisu khalunu da sido bu miyo ma poni ke dorge sirabadi malewa ki dama si khibenen pe karino nangna ngangi du bo nati nangna ngangi du kaino me bong nang bo ima hi siru rge ba nati yare se ima gi sarpham thok bu du chalo yum ma sidane ithanda sum leiba do nungai ta na khun ngakpa khotpa saida ga sum thoga sum yengba yawba khotpa tawge tawban hei ai cha thoinga dane kari ma to satpe yaro ima ga paw phongnar ga satka da bani ko ima chalu ki ima ne koi roi adu ga ne na che gi manak ta sunang laga karino nang amtang di haino ko sakho budo irang sida bu sakho bu yani yaro su khangdre da hoi ai hayang che laga wari du sanarage sumna irang asi gi mangoina ma ga thengnar ga sumno wari sanaki nakan amarom da irang na tapna asum haukiba mi gi tang hum da gi horok poduna adu da tawre haidan tare iba paw mayam sinane ngehak ta su kaithen phamba yaba nat aruba haibadun adubu asugum lo marak asidane hingda badi yada bani na pochai la londa badi yade do amadagi mo loksali areiba mi gi di phaido leitaba khoina waba sidi asugum thodok tholok podi yam no wa Sanu pigai ka ima irang si supati akhoi ge bong du bu yum da dum leira di phani da khun ngak pa khot pa chani khoni ga ne ai tai ko ma gi mong ma tawdu ga ma na ma ching khari du ga ima na su khara haidra di hei ai ga theng na ga wari sana ga ne ai ne yaroi haidana hairam ban chan asu ne ingon da ne soidana hairakan ma gi mong ma tawsi ga ne thok pani ima na marol ma sidai da somdo muk chali aine mai manak ta handak chakan handa muktiya da chapadu da magi sune nga saruk to ayai ba kari khara thamangge tawon kari sari no kari sadri no su khangde thamamba sing du su hektane loina leiram magi ne ada thabak chakhraga ne kari no lambi semba du tawba thong saba du tawba na satkhirga thamani halakta bado udre da na hekta waba aduga ne mafam adu ta chakhraga na ne punaramgadra saineramgadra no waba su yaw adubu swaide sumaini irang tholok pasidadi lamna chakhraga aduguma irang adu hek yawdrabadi ne imadi kharadi wai sangadori ma thanda hoji gyumda le horido aidi leifam chapam khangdri bani ima mana di pabung ima ga hanjanarga lebasi amna pamad adubu khangdri ima ga pabung si hanjanana bana aina honaba yaba su honar adubu kari meta kana ba sulaitre oi be ma hoji hanjanaraga kari tawdorige na pabung du subong amba sunati nati ma ba subong amdre ma sole ai khoina ma bu konsining de haiba gi wana te ne ai khoi phaw bu hingba ngamdadana fere haidana lei aduga asu kuiraba matam sidina khoi bu loina hondolaga aina na khoi bu thanglei ba natro mana marak ta mana mapangan kalinge da khara suro nomaga noigi ni gana khara pirak padudi pirakti haibadi yaro adubune
ꯏꯃꯥꯅ ꯅꯈꯣꯏꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯑꯩꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡ ꯅꯈꯣꯏꯕꯨ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯅꯤ? ꯏꯃꯥ, ꯑꯗꯨ ꯀꯥꯎꯔꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯕꯨꯡꯅꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯌꯨꯝꯗ ꯍꯟꯖꯟꯅꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ. ꯑꯩꯈꯣꯏ ꯑꯕꯨꯡꯅ ꯉꯥꯎꯆꯠꯅꯔꯤꯁꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯂꯩꯅꯕꯁꯦ ꯃꯁꯤꯅꯅꯤ. ꯀꯗꯥꯏꯗꯒꯤꯅꯦꯗꯣ ꯏꯕꯦꯝꯃ, ꯍꯤꯡꯕꯗꯅꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯅꯦꯍꯦ. ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯆꯥꯎꯔꯛꯅꯕ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯍꯣꯠꯅꯔꯛꯏꯁꯦ ꯀꯌꯥꯝ ꯋꯥꯏ. ꯅꯪ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯂꯦ, ꯃꯥꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯣꯁꯨ ꯌꯥꯗꯦ. ꯍꯥꯏꯔꯨꯔꯒ ꯏꯆꯦꯒꯤ ꯃꯆꯥ ꯌꯣꯛꯀꯅꯤ. ꯀꯅꯥ ꯀꯅꯥ ꯈꯪꯅꯩ, ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯈꯪꯕꯁꯨ ꯀꯅꯥꯝꯇ ꯈꯪꯅꯗꯦ, ꯀꯅꯥꯝꯇ ꯃꯔꯤ ꯂꯩꯅꯗꯦ. ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯥꯛ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ? ꯂꯩꯇꯨꯝ ꯁꯥꯏꯔꯒ ꯄꯤꯖꯕ ꯌꯥꯕ ꯅꯠꯇꯦ. ꯃꯥꯅ ꯍꯥꯏꯔꯤꯕꯅꯤ. ꯏꯃꯥ, ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ. ꯁꯦꯜ ꯊꯣꯛꯇ꯭ꯔꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯤ ꯑꯐꯕ ꯑꯣꯏꯗꯦ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯂꯩꯅꯈ꯭ꯔꯤꯁꯦ ꯁꯦꯜ ꯊꯣꯛꯇꯅ ꯖꯣꯝ ꯖꯣꯝ ꯄꯥꯏꯅꯔꯝꯃꯗꯤ ꯃꯗꯨ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ. ꯏꯃꯥ, ꯁꯦꯜ ꯄꯥꯏꯗꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ, ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯄꯨꯝꯅꯃꯛꯁꯨꯅꯦ ꯂꯣꯏꯅ ꯂꯥꯞꯊꯣꯛꯅꯍꯜꯂꯦ. ꯏꯃꯥ, ꯊꯦꯡꯈ꯭ꯔꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯕꯨꯡꯅꯅꯦ ꯅꯍꯥꯟꯗꯤ ꯃꯥ ꯂꯥꯛꯑꯝꯃꯤ. ꯍꯥ, ꯃꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ? ꯀꯔꯝ ꯀꯥꯟꯗ? ꯏꯃꯥꯅ ꯑꯥꯗ ꯉꯥ ꯌꯣꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗꯅꯤ ꯃꯥ ꯆꯪꯉꯛꯑꯝꯃꯤ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯕ. ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯅ ꯆꯥꯛꯀꯧꯔꯔꯣꯏ ꯍꯥꯏꯔꯒ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯃꯥ. ꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯥꯅꯤ. ꯑꯌꯨꯛꯇ ꯏꯃꯥꯅ ꯊꯕꯛ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯃꯥ ꯂꯥꯛꯑꯦ. ꯑꯗꯨꯒ ꯆꯪꯉꯛꯑꯒ, ꯆꯦ, ꯏꯆꯦ, ꯆꯦ ꯂꯩꯕ꯭ꯔꯣ? ꯍꯩꯃꯥ, ꯑꯕꯨꯡꯉꯣ, ꯀꯥꯈꯠꯂꯣ ꯀꯩꯅꯣ, ꯁꯤ ꯆꯪꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯏꯃꯥꯗꯤ? ꯏꯃꯥꯗꯤ ꯄꯣꯠ ꯌꯣꯟꯕꯒꯤꯅꯦꯅ ꯉꯁꯥꯏ ꯆꯠꯈꯤꯕꯗꯨꯅꯤ. ꯑꯣ, ꯑꯩꯁꯨ ꯂꯩꯔꯝꯗꯧꯕꯨꯗꯤ ꯃꯥꯟꯗ꯭ꯔꯕ. ꯑꯗꯣ ꯏꯆꯦ, ꯁꯨꯝ ꯑꯩ ꯀꯩꯅꯣꯝꯇ ꯁꯨꯝ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤꯗ. ꯅꯠꯇꯦ, ꯀꯔꯤ ꯂꯩꯒꯦ? ꯅꯪ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯥꯡꯅꯤꯡꯉꯥꯏ? ꯑꯗꯨꯒꯤ ꯅꯠꯇꯦ. ꯃꯔꯨꯞꯀꯤ ꯄꯩꯁꯥꯒꯤꯗꯨꯗꯤ ꯃꯥꯗ ꯍꯥꯏꯔꯁꯨ ꯌꯥꯏ. ꯍꯟꯗꯛꯇꯤ ꯏꯔꯥꯡꯁꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ. ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯅꯅꯦ ꯆꯥꯛꯀꯧꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯔꯤ ꯀꯔꯤ ꯂꯣꯏꯅ ꯂꯦꯞꯇꯅ ꯂꯩꯔꯤꯁꯤꯅꯤ. ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗꯤ ꯆꯥꯛꯀꯧꯏ, ꯍꯟꯗꯛꯀꯤꯗꯤ ꯆꯥꯛꯀꯧꯕꯁꯤ ꯇꯣꯛꯑꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯕꯣ? ꯆꯥꯛꯀꯧꯕ ꯇꯣꯛꯄꯒꯤꯕꯨ ꯅꯪ ꯊꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯏꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯆꯥꯛꯀꯧꯕꯁꯦ ꯍꯟꯗꯛ ꯀꯧꯍꯧꯗꯕꯒꯤ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤꯅꯦ ꯑꯆꯧꯕ ꯏꯆꯦꯒꯤ ꯏꯁꯤꯡ ꯍꯥꯞꯅꯕ ꯁꯤꯟꯇꯦꯛꯁ ꯑꯃꯁꯨ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤꯗ. ꯑꯗꯨꯒꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯍꯟꯗꯛꯀꯤꯗꯤ ꯆꯥꯛꯀꯧꯕꯁꯦ ꯂꯣꯏꯅꯃꯛ ꯀꯧꯅꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯆꯦ. ꯍꯣꯏꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯌꯦ. ꯍꯟꯗꯛꯇꯤ ꯅꯪꯅ ꯆꯥꯛꯀꯧꯗꯕꯗꯤ ꯍꯥꯏꯔꯨꯅꯨ. ꯍꯧꯖꯤꯛ ꯏꯔꯥꯡꯁꯤꯗꯕꯨ ꯆꯥꯛꯀꯧꯕ ꯌꯥꯈꯤꯗ꯭ꯔꯣ? ꯅꯍꯥꯟ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡꯁꯤꯅ ꯌꯦꯡꯉꯨ. ꯁꯨꯒꯨꯅꯨꯔꯣꯝꯗꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝ, ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯅꯈꯤꯗꯅ ꯂꯥꯟꯖꯦꯟꯅꯗꯅ ꯇꯧꯔꯤꯁꯤ. ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯡꯁꯨ ꯀꯜꯂꯤ ꯃꯥꯜꯂꯦ. ꯑꯗꯨꯒ ꯁꯣꯝꯗ ꯎꯌꯨꯝꯄꯣꯛꯂꯣꯝꯒꯤ ꯁꯥꯏꯠꯇꯁꯨ, ꯑꯗꯨꯒ ꯃꯐꯝꯁꯦ ꯀꯗꯥꯡꯕꯟꯒꯤ ꯁꯥꯏꯠꯂꯣꯝꯗꯁꯨ. ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ. ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯤꯅꯦꯅ ꯂꯩꯔꯤꯗோ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ. ꯑꯗꯨꯒꯅꯦ, ꯏꯃꯥꯁꯨ ꯁꯥꯏꯀꯜ ꯑꯃ ꯇꯧꯗꯅꯅꯦ ꯃꯁꯤꯗ ꯂꯂꯣꯜꯂꯤꯅꯦ ꯇꯧꯔꯤꯁꯤ. ꯌꯦꯡꯕ ꯉꯝꯕ ꯅꯠꯇꯦꯀꯣ. ꯅꯪ ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯍꯣꯏꯗ ꯏꯆꯦ. ꯀꯔꯤꯅꯣ, ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤꯒꯦ? ꯌꯨꯝ ꯁꯪꯕꯅꯤ. ꯁꯣꯝꯗ ꯏꯃꯥꯅ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟ ꯂꯩꯔꯦ. ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯗꯣ, ꯏꯔꯥꯡꯁꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯈꯣꯠꯄꯗꯣ ꯀꯔꯤꯝꯇ ꯌꯥꯗ꯭ꯔꯦ. ꯆꯠꯂꯁꯨ ꯑꯩ ꯍꯥꯏꯔꯝꯒꯅꯤꯗ. ꯑꯗꯨ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ. ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯋꯥꯔꯧꯕ ꯌꯥꯗ꯭ꯔꯦꯀꯣ. ꯃꯊꯪꯒꯤꯗꯤ ꯁꯣꯏꯔꯔꯣꯏꯕ. ꯌꯥꯔꯦ, ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯁꯦ. ꯃꯊꯪ ꯆꯍꯤꯗ ꯅꯪꯅ ꯆꯥꯛꯀꯧꯒꯅꯤ ꯍꯥꯏꯔꯤꯁꯦ ꯃꯊꯪ ꯆꯍꯤ ꯑꯣꯏꯅ ꯉꯥꯏꯔꯒꯦꯕ. ꯐꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯑꯗꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ. ꯌꯥꯅꯤ ꯏꯆꯦ. ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ. ꯍꯩꯃꯥ, ꯃꯥꯗꯤ ꯅꯪꯒꯤ ꯆꯥꯛꯀꯧꯕꯒꯤ ꯃꯊꯪ ꯆꯍꯤꯒꯤ ꯕꯥꯔꯇꯣꯟ ꯊꯥꯕꯒꯁꯨ ꯂꯥꯛꯑꯝꯃꯤꯕ ꯑꯣꯏꯔꯦ. ꯐꯔꯦ. ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤꯅꯦ ꯀꯩꯅꯣ ꯑꯥꯗꯩꯗ ꯀꯥꯡꯁꯣꯏ ꯆꯥꯅꯕ ꯈꯣꯠꯅꯕ ꯉꯥꯔꯧ ꯑꯃꯠꯇꯁꯨ ꯂꯩꯔꯝꯃꯔꯣꯏ. ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯧꯁꯜꯂꯝꯃꯒꯦ. ꯏꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯂꯩꯔꯕ꯭ꯔꯥ? ꯃꯄꯥꯟꯗ ꯂꯩꯔꯦ ꯏꯃꯥ. ꯑꯩ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯥꯏꯔꯒꯅꯦ ꯀꯔꯤ ꯆꯤꯊꯕꯅꯣ ꯑꯝꯇ ꯌꯦꯡꯉꯨꯁꯦ. ꯏꯃꯥ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯏꯃꯥ. ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯑꯩ ꯌꯦꯡꯉꯛꯈꯤ ꯏꯃꯥ. ꯑꯁꯨꯝꯅ ꯑꯩ ꯉꯥ ꯌꯣꯟꯕꯅꯦ ꯍꯥꯏꯗꯅ ꯑꯩ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯂꯥꯛꯈꯤ. ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯔꯥꯡ ꯑꯁꯤ ꯀꯟꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ. ꯑꯗꯨꯒ ꯎꯌꯨꯝꯄꯣꯛꯀꯤ ꯁꯥꯏꯠꯂꯣꯝꯗ, ꯑꯗꯨꯒ ꯀꯗꯥꯡꯕꯟꯒꯤ ꯁꯥꯏꯠ, ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ. ꯑꯗꯨꯒ
ꯈꯨꯟ ꯂꯥꯛꯄ ꯀꯌꯥ ꯃꯔꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯔꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯉꯥ ꯈꯔꯃꯨꯛ ꯇꯦꯛ ꯃꯗꯨ ꯑꯃꯨꯛ ꯌꯣꯟꯅꯕ ꯍꯣꯠꯅ ꯑꯋꯥꯕꯗꯤ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯩꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯂꯣꯝꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯝꯕꯤꯗ ꯍꯥꯏꯔꯛꯈꯤ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯏ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯑꯃꯨꯛꯇ ꯈꯥꯝꯒꯦ ꯍꯜꯂꯣ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯏꯆꯦꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯩ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯑꯕꯨꯡꯗꯣ ꯎꯌꯨꯝꯄꯣꯛꯂꯣꯝꯗꯅꯦ ꯃꯥ ꯂꯥꯟ ꯆꯠꯈꯤ ꯍꯥꯏꯌꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯉꯣꯟꯗꯗꯤ ꯃꯥ ꯅꯍꯥꯟꯗꯤ ꯁꯨꯒꯨꯅꯨꯒꯤ ꯆꯠꯀꯅꯤ ꯑꯗꯨꯒ ꯀꯗꯥꯡꯕꯟ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯀꯗꯣꯝꯗ ꯃꯥꯅ ꯆꯠꯂꯤꯕ ꯈꯥꯃꯦꯟꯂꯣꯛꯇꯅꯤ ꯍꯥꯏꯌꯦ ꯃꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯃꯤ 9 ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏ ꯑꯗꯩꯗ ꯑꯩꯈꯣꯏ ꯑꯕꯨꯡꯗꯣ ꯌꯥꯎꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯉꯥꯡꯅꯔꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯄꯣꯠ ꯆꯩꯁꯨ ꯄꯨꯔꯒ ꯂꯥꯛꯏ ꯄꯤꯁꯨꯝ ꯊꯣꯡ ꯌꯧꯗ ꯉꯥꯏꯔꯤꯅꯦ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯄꯣꯠ ꯆꯩꯁꯨ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯄꯇꯤꯗ ꯐꯣꯟ ꯇꯧꯔꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯒ ꯑꯝꯇ ꯇꯥꯟꯅꯔꯒ ꯌꯨꯝꯂꯣꯝꯗ ꯑꯝꯇ ꯂꯥꯛꯅꯕ ꯇꯧꯋꯣ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯣ ꯆꯠꯂꯝꯗꯥꯏꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯁ ꯁꯨꯒꯨꯅꯨꯔꯣꯝꯗ ꯆꯠꯀꯅꯤ ꯑꯗꯨ ꯆꯠꯀꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯃꯥꯅ ꯆꯠꯂꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯏꯆꯦ ꯊꯦꯡꯈ꯭ꯔꯅꯤ ꯁꯣꯛꯄꯗꯨꯗ ꯃꯥ ꯌꯥꯎꯏ ꯍꯥꯏꯕꯅꯤꯅꯅꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄ ꯄꯨꯗꯨꯅ ꯃꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯍꯩ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯅꯍꯥ ꯃꯌꯥꯝ ꯇꯧꯔꯒ ꯀꯩꯅꯣ ꯈꯔ ꯇꯥꯟꯅꯔꯝꯃꯨ ꯑꯩꯅꯦ ꯏꯆꯥꯅꯨꯄꯤ ꯐꯣꯟ ꯇꯧꯔꯒꯅꯦ ꯑꯩ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯁꯤꯜꯂꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯏꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯕꯨꯡ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯒꯕ ꯉꯔꯥꯡꯇꯁꯨ ꯁꯨꯒꯨꯅꯨꯔꯣꯝꯗ ꯂꯩꯈꯤꯗꯕ ꯀꯥꯡꯕꯨꯗꯨ ꯃꯗꯨꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯅ ꯂꯝꯕꯤꯗ ꯂꯩ ꯀꯠꯄ ꯆꯥꯏꯕꯗ ꯃꯃꯥ ꯃꯄꯥꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥ ꯑꯕꯨꯡ ꯅꯠꯇꯦ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯆꯠꯂꯦ ꯄꯥꯏꯔꯣꯅꯦ ꯑꯝꯇ ꯄꯥꯏꯔꯣꯅꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯇꯧꯔꯒꯦꯕ ꯍꯩ ꯅꯨꯄꯥꯗꯨ ꯑꯥꯗ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯑꯩꯈꯣꯏ ꯑꯕꯨꯡꯕꯣ ꯍꯣꯏꯅꯦ ꯁꯣꯝꯗ ꯅꯗꯣꯝꯆꯥꯅ ꯀꯣꯜ ꯇꯧꯔꯝꯕꯅꯤꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅꯦ ꯑꯩ ꯄꯤꯁꯨꯝꯒꯤꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣꯅꯦ ꯏꯃꯥ ꯂꯩꯔꯝꯃꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒꯦ ꯏꯃꯥ ꯂꯩꯔꯝꯃꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯑꯕꯨꯡ ꯌꯥꯎꯏ ꯍꯥꯏꯁꯤ ꯑꯃꯨꯛ ꯌꯥꯎꯗꯦꯁꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯁꯦꯡꯕ ꯈꯪꯉꯀꯥꯟꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯇꯧꯁꯤ ꯄꯥꯎꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯧꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯔꯨꯑꯣꯏꯅ ꯑꯕꯨꯡ ꯀꯧꯕ ꯃꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯋꯥꯁꯤꯅꯤ ꯃꯌꯥꯝ ꯄꯥꯎꯁꯤꯕꯨ ꯑꯇꯩ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏ ꯄꯤꯅꯈ꯭ꯔꯕ꯭ꯔꯥ ꯄꯥꯎꯕꯨꯗꯤ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯌꯥꯕ ꯃꯃꯥꯒ ꯃꯆꯦꯒꯁꯨ ꯌꯧꯔꯅꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦꯅꯦ ꯑꯁꯤꯗ ꯆꯪꯉꯦꯅꯦ ꯇꯦꯃꯥ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯇꯦꯃꯥ ꯍꯩ ꯅꯣꯏꯕꯨ ꯖꯣꯏ ꯄꯥꯎꯁꯤꯕꯨ ꯅꯣꯏꯕꯨ ꯀꯔꯤꯅꯣ ꯁꯦꯡꯉꯕ꯭ꯔꯣ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ ꯏꯁꯥꯁꯤꯁꯨ ꯅꯤꯛꯄꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯉꯥ ꯀꯔꯤ ꯈꯔ ꯂꯣꯏꯅ ꯄꯣꯠ ꯆꯩꯗꯨ ꯄꯤꯁꯨꯝꯗ ꯂꯣꯏꯅ ꯊꯝꯃꯝꯃꯤꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯧꯔꯒꯅꯦ ꯄꯥꯎ ꯇꯝꯃꯛꯄꯗꯒꯤ ꯑꯩ ꯆꯠ ꯂꯥꯛꯏꯕꯅꯤ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯑꯁꯦꯡꯕ ꯈꯪꯉꯕ꯭ꯔꯣ ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯑꯕꯨꯡꯅꯤ ꯍꯥꯏꯕ ꯈꯪꯉꯕ꯭ꯔꯅꯦ ꯏꯇꯩꯃ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯈꯣই ꯄꯥꯎ ꯂꯧꯅꯕꯗ ꯑꯕꯨꯡꯗꯤ ꯅꯠꯇꯦ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯑꯕꯨꯡꯗꯨꯕꯨ ꯐꯣꯟ ꯇꯧꯕꯗ ꯑꯩ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯔꯦꯅꯦ ꯃꯥꯒꯤ ꯐꯣꯟ ꯒꯥꯏꯗꯣ ꯂꯣꯏꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯅꯦ ꯑꯗꯣ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛꯄꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯆꯤꯡꯅꯔꯤꯁꯤ ꯂꯩꯀꯥꯏꯁꯤꯗ ꯍꯧ ꯇꯧꯔꯤꯁꯤ ꯃꯥ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯒꯟꯕꯅꯤ ꯑꯗꯣ ꯃꯥ ꯊꯕꯛꯇꯨ ꯆꯠꯊꯣꯛꯇ꯭ꯔꯒꯗꯤ ꯉꯁꯥꯏꯗꯒꯤ ꯂꯥꯡꯉꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤ ꯊꯣꯛꯂꯛꯇꯅ ꯌꯥꯎꯔꯗꯧꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯥ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯃꯣꯛꯇ ꯄꯨꯔꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯐꯝꯗꯨ ꯆꯠꯂꯒ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯦꯡꯅꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯥ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯌꯥꯎꯗꯦꯅ ꯅꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕꯁꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯥ ꯌꯥꯎꯔꯝꯗꯧꯗꯤ ꯃꯥꯟꯗꯦꯗ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤ ꯏꯇꯦꯝꯃ ꯑꯗꯨꯗꯤ ꯕꯤꯗ꯭ꯌꯥ ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ ꯏꯃꯥꯁꯨ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯊꯝꯃꯝꯃꯤ ꯑꯩ ꯑꯁꯦꯡꯕ ꯄꯥꯎꯁꯤ ꯈꯪꯉꯒꯅꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯅꯪ ꯆꯠꯂꯝꯃꯣꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯀꯅꯥꯅꯣ ꯑꯣ ꯑꯩꯈꯣꯏ ꯎꯌꯨꯡꯄꯣꯛꯇꯒꯤꯅꯤ ꯏꯃꯥ ꯄꯥꯏꯌꯨ ꯍꯜꯂꯣ ꯏꯆꯦ ꯄꯥꯎꯁꯤ ꯐꯪꯉꯕ꯭ꯔꯥ ꯏꯆꯦ
ꯀꯔꯤ ꯄꯥꯎꯅꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯕ ꯆꯦ ꯑꯩꯈꯣꯏꯒꯤ ꯏꯕꯥ ꯌꯥꯕꯨꯡꯗꯣ ꯃꯥ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯗ ꯂꯩꯇꯕ ꯌꯥꯎꯏ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯛ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣꯅꯦ ꯕꯤꯗ꯭ꯌꯥ ꯍꯥꯏꯗꯨꯕꯣ ꯀꯔꯤꯅꯣ ꯏꯃꯥ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂ ꯃꯥꯜꯂꯦ ꯀꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯨꯄꯥ ꯍꯣꯏ ꯏꯃꯥ ꯑꯁꯦꯡꯕ ꯈꯪꯅꯅꯕ ꯃꯣꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯕ ꯑꯁꯨꯝꯅ ꯃꯣꯛꯇ ꯆꯠꯂꯒ ꯏꯆꯥꯅꯨꯄꯤꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯥꯗꯨ ꯈꯪꯅꯅꯕ ꯌꯦꯡꯉꯨꯏ ꯑꯩꯗꯤ ꯃꯌꯥꯝꯅ ꯌꯦꯡꯍꯟꯗꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯄꯥꯟꯕ ꯃꯔꯨ ꯑꯃ ꯑꯗꯨꯒ ꯃꯥꯒꯤ ꯂꯪꯁꯇ ꯄꯥꯟꯕ ꯂꯪꯁ ꯐꯥꯎꯗꯣꯛꯑꯒ ꯆꯠꯂꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯒ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯑꯇꯩ ꯆꯠꯄꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯎꯌꯨꯝꯄꯣꯛꯂꯣꯝꯗ ꯆꯠꯄꯒꯤ ꯄꯥꯎꯗꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯂꯩꯇꯕꯅꯤꯅ ꯂꯥꯏꯔꯕꯅꯤꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯑꯃꯨꯛ ꯆꯠꯂꯤꯗꯨ ꯑꯩꯅ ꯌꯨꯝꯗ ꯂꯩꯗꯅ ꯃꯥꯕꯨ ꯁꯦꯟꯅꯗꯅ ꯃꯥꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯑꯊꯧꯕ ꯃꯤꯡꯊꯣꯜ ꯐꯪꯉꯒ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯑꯗꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯍꯦꯛ ꯎꯗ꯭ꯔꯤ ꯃꯥꯅ ꯇꯠꯇꯅ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ ꯃꯤꯁꯦ ꯑꯃꯠꯇ ꯂꯩꯇꯕꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯒ ꯊꯣꯛꯂꯛꯄꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯨꯃꯥꯡꯗ ꯃꯤ ꯑꯃꯅꯤ ꯂꯜꯂꯤꯒ ꯂꯦꯞꯄ ꯑꯗꯨꯕꯨꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯒꯅꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯁꯦ ꯀꯔꯤ ꯏꯟꯅꯕꯖꯥꯠꯅꯤꯀꯣ ꯏꯃꯥ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯍꯥꯏꯔꯕ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗꯤꯅꯦ ꯀꯔꯤ ꯍꯦꯛꯇ ꯏꯅꯤ ꯃꯤꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯒꯤ ꯊꯕꯛꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯖꯤꯔꯥ ꯁꯨꯔꯒ ꯆꯥꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛ ꯊꯧꯔꯝ ꯊꯣꯛꯄꯗꯣ ꯀꯅꯥꯕꯨ ꯂꯥꯛꯇꯣꯏꯅꯣ ꯏꯃꯥ ꯑꯩꯈꯣꯏꯗꯤꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤꯗꯤ ꯍꯤꯡꯕ ꯃꯥꯅ ꯍꯤꯡꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯑꯗꯨꯒꯅꯦ ꯃꯤꯌꯥꯝꯅ ꯌꯥꯝꯕ ꯃꯤꯒ ꯑꯣꯏꯔꯗꯤ ꯃꯤꯁꯦ ꯀꯤꯔꯤ ꯏꯟꯅꯕꯖꯥꯠꯅꯤꯀꯣ ꯏꯃꯥ ꯀꯤꯔꯤ ꯏꯟꯅꯕꯖꯥꯠꯅꯤꯀꯣ ꯏꯃꯥ ꯀꯤꯔꯤ ꯏꯟꯅꯕꯖꯥꯠꯅꯤꯀꯣ ꯏꯃꯥ ꯆꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯏꯃꯥꯅ ꯄꯣꯛꯄꯗ ꯂꯥꯏꯔꯕ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕ ꯅꯍꯩꯅ ꯁꯤꯡꯊꯤꯅ ꯇꯝꯍꯟꯕ ꯉꯝꯗꯕ ꯃꯇꯤꯛ ꯆꯥꯅ ꯁꯦꯠꯄ ꯆꯥꯕ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕꯒꯤꯗꯤ ꯅꯪꯅ ꯋꯥꯏꯗꯣ ꯑꯩꯅꯁꯨ ꯋꯥꯈꯤ ꯅꯆꯦꯅꯁꯨ ꯋꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯕꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯛ ꯈꯪꯂꯕ ꯑꯊꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯊꯧꯅ ꯉꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯤꯅ ꯁꯃꯨꯗ꯭ꯔ ꯑꯣꯏꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛ ꯅꯪꯅ ꯊꯋꯥꯏ ꯀꯠꯈꯤꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯔꯩꯄꯥꯛ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯀꯤꯔꯤ ꯏꯟꯅꯔꯦꯗꯣ ꯉꯁꯤꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯕꯁꯨ ꯅꯪꯒꯤ ꯃꯤ ꯋꯥꯠꯇꯦ ꯅꯪꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤꯗꯃꯛꯇ ꯃꯤ ꯀꯤꯔꯤ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯌꯦ ꯏꯃꯥꯒꯤ ꯑꯕꯣꯛ ꯅꯪꯒꯤꯗꯃꯛ ꯂꯥꯛꯂꯤꯌꯦ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯅ ꯅꯤꯡꯉꯝꯗꯕꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯣꯈꯥꯏ ꯂꯩꯕꯁꯦ ꯃꯁꯤ ꯈꯛꯇꯪꯗꯤ ꯃꯍꯥꯛꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜꯁꯨ ꯁꯣꯜꯂꯤ ꯋꯥꯈꯜꯁꯨ ꯈꯔ ꯆꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯄꯨꯟꯅ ꯏꯃꯨꯡ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯣ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯏꯃꯥꯅꯗꯤ ꯑꯩꯈꯣꯏꯕꯨ ꯉꯝꯅꯕꯗꯤ ꯊꯥꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯍꯥꯏꯕ ꯑꯃ ꯂꯩ ꯀꯔꯝꯕ ꯃꯇꯝꯗ ꯏꯃꯥꯒ ꯕꯕꯥꯒ ꯄꯨꯟꯅ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯅꯤꯡ ꯊꯨꯡꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯌꯨꯝ ꯄꯥꯜꯂꯒ
ꯑꯩ ꯏꯆꯥꯅꯨꯄꯥ ꯆꯍꯤ 12ꯔꯣꯝ ꯁꯨꯕ ꯑꯃ ꯂꯩ ꯏꯄꯨꯔꯣꯏꯕꯅ ꯄꯥꯠꯇ ꯀꯣꯝ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯍꯤꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤ ꯏꯃꯥꯒ ꯕꯕꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗ꯭ꯔꯕꯁꯨ ꯏꯃꯥꯒ ꯕꯕꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯕꯥꯁꯨ ꯋꯥꯈꯜ ꯍꯧꯖꯤꯛꯇꯤ ꯆꯣꯏꯔꯦ ꯃꯄꯥꯡꯒꯜꯁꯨ ꯁꯣꯜꯂꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯕꯥꯗ ꯁꯥꯔ ꯈꯣꯏꯅ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯃꯠꯇ ꯆꯨꯝꯅ ꯈꯨꯝꯂꯛꯂꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯃꯇꯝꯗ ꯃꯥꯅ ꯅꯥꯕ ꯐꯔꯒ ꯀꯔꯤ ꯀꯔꯤ ꯄꯤꯖꯅꯤ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥꯅ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯄꯤꯖꯅꯤ ꯍꯥꯏꯔꯝꯕ ꯃꯥꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥꯅ ꯀꯞꯂꯤ ꯃꯥꯅ ꯍꯨꯏ ꯑꯃꯈꯛ ꯂꯣꯏꯖꯔꯝꯃꯤ ꯍꯨꯏ ꯑꯗꯨꯁꯨ ꯅꯍꯥꯟ ꯃꯥ ꯂꯥꯛꯇꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝꯗꯒꯤ ꯀꯔꯤꯃꯇ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯂꯩ ꯄꯤꯛꯂꯤꯕ ꯍꯨꯏ ꯑꯗꯨꯅ ꯀꯔꯤꯕꯨ ꯈꯪꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯃꯔꯣꯟ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯔꯝꯕ ꯃꯍꯥꯛꯄꯨ ꯌꯣꯛꯂꯝꯕ ꯃꯍꯥꯛꯀꯗ ꯂꯩꯃꯤꯟꯅꯕ ꯏꯃꯥꯅ ꯑꯃꯨꯛ ꯑꯁꯣꯝꯗ ꯃꯥꯒꯤ ꯂꯂꯣꯟꯕꯒꯤꯗꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯌꯨꯝ ꯑꯁꯤꯗꯗꯤ ꯍꯨꯏ ꯑꯗꯨꯒ ꯃꯥꯒꯗꯅꯤ ꯂꯩꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯆꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯒꯗꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤꯗꯗꯤ ꯃꯥꯅ ꯆꯥꯛꯀꯧꯋꯦ ꯅꯪꯐꯩ ꯆꯠꯂꯤ ꯃꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯕ ꯆꯠꯂꯤ ꯌꯨꯝꯗ ꯊꯥ ꯑꯃꯅꯤ ꯍꯦꯛꯇ ꯍꯜꯂꯛꯇꯦ ꯂꯩꯇꯕꯅꯤꯅ ꯂꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯃꯦꯟꯈꯠꯄ ꯉꯝꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯅ ꯃꯔꯨꯞ ꯑꯃꯨꯛꯇꯪ ꯍꯨꯟꯕꯤꯌꯨꯒ ꯍꯥꯏꯔꯛꯄꯗꯨꯗꯤ ꯌꯥꯝꯅ ꯇꯥꯡꯅꯅꯤ ꯁꯤꯃꯇꯪ ꯃꯅꯤꯡ ꯊꯨꯡꯗꯦ ꯁꯤꯃꯇꯪ ꯁꯦꯠꯀꯦ ꯆꯥꯒꯦ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯉꯝꯅꯕꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ ꯃꯔꯤꯡꯖꯦꯟꯗꯤ ꯎꯟꯊꯣꯛꯅ ꯈꯥꯈ꯭ꯔꯕ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯑꯩꯒꯤ ꯏꯁꯤꯡ ꯍꯥꯞꯅꯕ ꯑꯆꯧꯕ ꯀꯣꯟꯇꯦꯅꯔ ꯁꯤꯟꯇꯦꯛꯁ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯄꯥꯝꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯆꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯑꯩꯕꯨ ꯃꯊꯪ ꯆꯍꯤꯗ ꯃꯥꯅ ꯆꯥꯛꯀꯧꯒꯅꯤ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯄ꯭ꯋꯥ ꯑꯃ ꯂꯩꯕꯒꯤ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯏꯍꯥꯡ ꯍꯥꯡꯂꯒꯅꯤ ꯑꯩꯕꯨ ꯆꯥꯛꯀꯧꯒꯅꯤ ꯍꯥꯏꯔꯝꯕ ꯑꯩꯒꯤ ꯏꯄꯥꯗꯨꯗꯤ ꯃꯄꯣꯛꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯏꯆꯦ ꯍꯟꯗꯛꯀꯤꯗꯤ ꯆꯥꯛꯀꯧꯕꯗꯨ ꯇꯣꯛꯑꯁꯨ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗꯗꯤꯅꯦ ꯏꯆꯦꯒꯤ ꯏꯁꯤꯡ ꯍꯥꯞꯅꯅꯕ ꯑꯆꯧꯕ ꯁꯤꯟꯇꯦꯛꯁ ꯑꯃ ꯂꯩꯒꯗꯧꯔꯤꯅꯤ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯀꯥꯎꯕ ꯌꯥꯗ꯭ꯔꯦꯀꯣ ꯏꯆꯦ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯆꯍꯤꯗ ꯆꯥꯛꯀꯧꯒꯅꯤ ꯑꯗꯨꯒꯅꯦ ꯏꯆꯦꯒꯤꯗꯃꯛ ꯃꯁꯤꯃꯗ ꯑꯩꯅ ꯂꯩꯒꯦꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯆꯥꯛꯀꯧꯔꯔꯣꯏꯕ ꯏꯔꯥꯡꯁꯤꯅ ꯆꯥꯛꯀꯧꯕ ꯌꯥꯅꯦꯕ ꯊꯥꯖꯗ꯭ꯔꯦꯕ ꯌꯥꯔꯦꯀꯣ ꯏꯆꯦ ꯑꯁꯨꯝꯅ ꯏꯄꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯇꯣꯛꯑꯣ ꯏꯕꯦꯝꯃ ꯇꯣꯛꯑꯣ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯗꯤ ꯁꯤꯗ ꯂꯣꯏꯔꯦ ꯂꯩꯉꯥꯛꯇꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯄꯤꯒꯅꯤ ꯍꯥꯏ ꯑꯗꯨꯕꯨꯅꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯅ ꯆꯦꯡ ꯆꯥꯛ ꯌꯥꯝꯅ ꯊꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯤꯗꯤ ꯉꯥ ꯌꯣꯟꯕꯁꯨ ꯆꯠꯇ꯭ꯔꯦ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ ꯑꯩꯒꯤ ꯄꯥꯡꯒꯟ ꯑꯣꯏꯔꯝꯕ ꯑꯩꯒꯤ ꯆꯩꯁꯨ ꯑꯣꯏꯔꯝꯕ ꯏꯆꯥ ꯅꯨꯄꯥꯗꯨ ꯑꯗꯨꯝ ꯇꯨꯈ꯭ꯔꯒ ꯑꯩꯅ ꯀꯗꯥꯏꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯀꯗꯧꯔꯤꯒꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤꯅ ꯏꯝꯐꯥꯜ ꯃꯌꯣꯟ ꯐꯥꯎꯕ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯉꯥ ꯌꯣꯟꯕ ꯆꯠꯂꯤꯕ ꯍꯧꯖꯤꯛꯇꯤ ꯁꯥꯏꯀꯜ ꯐꯥꯎꯕ ꯏꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯂꯣꯏꯔꯦ ꯀꯔꯤꯕꯨ ꯇꯧꯔꯒꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯦꯡꯕꯤꯔꯛꯇꯕ ꯃꯇꯝꯗ ꯄꯨꯔꯛꯄ ꯑꯣꯏꯔꯁꯨ ꯏꯆꯥꯗꯣ ꯅꯨꯡꯉꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯧꯕ ꯄꯣꯛꯄꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯁꯣꯟꯅꯔꯤꯕꯁꯤ ꯃꯉꯥꯏꯔꯦ ꯏꯃꯥ ꯅꯍꯥꯛꯇꯤ ꯑꯊꯧꯕ ꯄꯣꯛꯄꯤꯅꯤ ꯏꯃꯥꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ ꯍꯣꯏ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯋꯥꯠ ꯑꯄꯥꯇꯅ ꯄꯤꯛ ꯊꯟꯗꯨꯅ ꯃꯍꯥꯛ
maning thungkidabadi oirambi adu ngasidi mahakti miyam marakta atonba oiduna yamna khudong chadaba mi amagi saktam lauduna mama lebak ko nungsijaba mama lebak ki damak tharakpa thoba haibudu oiramli aikoi gi irakta thoba sing kya marum leiri aikoina masak khangdri makoina lebak asigi damak thawai thakraba matam adu makta da makoi asingba lebak asigi thobani haibase aikoina mayak sengna khanglakti hojik yengnaba oiriba kanglup singna makoi gi asi bhaksang sing piu haiduna hairakli adu makoi gi asi bhaksang pibi yai soiduna pigadaban adu aikoi gi mangkraba haksang phawba thiba khangdana mathau mangam pangthoktabadi yadabanina pangongna mahut sinduna miyoi kayano hojik thawai mangliba makoi sing adugi haksang kadai kadai da lebi thogdok thokkiba mafam singdagi makoi gi leiriba luchingba sing aduna punchinaraga hatkiba miyoi sing adu maming matha makoi karigi loina khangongani madugi record ma makoi da lepham thoi aduna tagana makoi na paikiba phone makoi gi masada yoramba document sing adu digi makoi loina ma khangba ngawgani madu makoi na karigi losali makoi sing adugi maming matha amadi makoi na phumjin kiba sing adu mathang amamam to puthoroktuna makoi bu saru machet amatang oirabasu imung manungda sinaraba aduga makoi na hat kraba makoi na masak maming khangdana losinduna thomkraba asi baksang punamak sing adu aikoi da sinarabadi makoi gi swasi baksang sing adu makoi da sinabada karisu kaibaleti madu natriba makhaidi makoi da si baksang sinarubagi mathau tati ngasi phawde khoina makoi gi mi kaya marum lan asigi manungda hat kibada leipak manungda phumjin kibada yaudri adu makoi di losinduna leipak manungda phumkiba masak khangdaba kaya marum leiri madudagi hendokiduna mahiroi anibu koiba chatkibadagi lam khachik henjalubadagi tungdagi gari laktuna makoibu phaduna pukhraga topa mafam amada minungsi haitana hatokkiba oiramba ya haibagi wafam lai hauji CBI na aduga NIA na mathang sabkhatpadagi chenpham leitaduna makoi thiraklabasu hauji phawbadi asiba chang makoi gi damak puthokthri makoi ani khaki asiba chang puthoklabasu maduni yaba leithri semajingdagi ani sugunudagi ama Bisempurdagi atai mafam sing kaya dagi hakchang phangdriba kya loinana hauji phawbada lana se hauba numitagi thiba khanglaktaba chathokki maruk mapangsi punamak sing adugi hasi bhaksang sinadriba phawba makoi gi so asi bhaksang pibiyati makoi gi na piu haiba aikoi gi na losen gi haiba bu yagadran achumba asengba karino haibadu khangna chatpa bai aina mi budi mang takna bu honaba ai budi mang takna bu honar kanu haibadi kedonu diyar mi gi mang takna bu honarabadi soidana maki mahak masagi sumang takna bu honar kan habase makoina khakkau to bai lakle inspector tayay lakle Inspector tayang uthanaba kanbinaba. Thank you, sir. Welcome. Uthanaba kanbinaba. Inspector tayang lakle Inspector tayang Thank you ngasigi lantuk seribe Inspector tayai 90.0 hong radio gi thorom masida tongan ba platform singda thorom masibu tabiriba amadi mi tabiriba punamapu thachari mayamna pipirapa feedback amadi comment takna pasagi Facebook live tagi hana lokutsage aribam radha piari thachari samapang supna taruk yamna nungsiye wari sigi targa masin manap mapagi nungsinaba tabada nungsiye thamoi sikaire yamna nuaite na tapire binasaki devi atokpam thachari Facebook live ki imani haibatai nungsi wari Sir James yamna memories lay sirs magunna lay bani na tapire binasaki once again thachari in nubala. Thank you taram Sir Yabirapa Sir James ngasi wari tayay relief camp taraga mapan suba tangka
yamna nungsi fazai na takpirei yumnam bilasini thagachari YouTube ta laibiri bisingi dama ming patok sari Padama Tongbram wari sidi ngasisu amukpi khamba yadre do handaki wari sing emotional ngakta thagachari sir amadi sa golena takpirei Thank you namai temamta sir inspector te samapanga sumna taruk subataka yamna fazai na takpirei Koirom Robindro thagachari Ranabir Wangkem thagachari Pabung Zen Tukumar ngasigi inspector te episode hainingai leitana fazaki relief camp taraga mapan subataka yamna siba daga Pabung su hainingai leitana thagachari Waikom Toibi Devi thagachari Manitombi asem memsobi ngangong wari faudi hainingai leit na nungsi mitagi pi takiba khanghode sarbu thagachari tapire inau sabir maibam nungsi tombi waikom sir tayagi wari si yamna nungsi fazai sarbu thagachari tapire Thank you Santi ahantem susila thagachari ngasigi tangkaksi yamna nungsi makha ngaijari na tapire ima ibemhal ningthau khongdagi Inspector Tayay samapan ga sumna taruk suba relief camp tabada thamoi se kairi yamna nungsikre wahong radio mari sergeants putagachari tapire Lily Sanari tagachari kurumjari Thank you taram sarya birapa janiki sangol sem itai mamanda langbam sargolen tagachari wari yamna fazai nungsi na tapire barjesori takil chambam sargolen wari yamna nungsi pungning su yamna nungsi Tagachari sarbu na takpirapa tagachari Imangaw bisoro kaibam sarwalin inspector tayay hansin batangkaksi wari yamna nungsi tagachari na takpiray Thank you Rose Mani Andremam tagachari ngasigi wari tamoyse onthaw na sakre Nerodalo itongbam tagachari fajaba laychal kaya na fajaba liyeng liba loiba naidraba Pajjaraba Sir James ki inspector tayay hainingai laitana fazai nungaijai na tapirei Susila Okram Romita Sanasam Thank you Pabung Zen Tukumar wari asi targa makha khaura nangaijari wari asi thamoi kaiba wari ni na tapirei Susitra tagachari Ranabir Wangkem Thank you Taram Sarya Birapa Sabir Maibam once again Taram masigi makatarakpada atin ba break amagi matungda taminasi Dalan Hunt Pung tara makai fauba caller sing na isay sa pinagtanan na ba Aizari Siring dialogue mimicry na sing ba sing da kudong sa pizage dalanhan kitorom da Thank you ima ibemal ning tawzam ina kunbi Thank you tarom sarya birapa niro taloy tongbam Thank you Hausik unity may kukradang mayam dagi laptop sari panamapu amukan na kurum sari Moiba sathoise mapalge phabis kulamada handaki session sidagi mingsan bikhrasira ngai khone hi mama kaidawra mapalam da natrabasu aikoi sidasu afaba residential school lama leirisi e kai school no moiba Wisdom Foundation khangabo phaibo haina brane ai SSLC exam dasu 100% pass tawriba kudingmak adusu first division ngata oiriba board ki subject topper su oiriba school nine mama school yangang kudingma kung kunmari chupna ojasing kada loina duna leibana moral amadi discipline wa khadale moiba aisu pause singda thengnagre kari Wisdom Foundation khangabo haibado nauna ming chalarba angang singbu tha mari gi manungda English ngangma ngamhali kari gumba sothauba mahairo yaurabasu tongana takpi tambiduna tha ahung gi manungda phagalhamra ngami haibado natro ado classroom kuding CCTV camera thammi smart class tawri nupa amadi nupi gi campus tongan batan natana playground su tongan sanahaliba aduga kai gi noba moiba ne isa thoi gi admission gi pom hoji bolo biratrisibu Wisdom Foundation gi campus to noina mana sa su yenghan ge dana noi sangba ngai hoi isa thoi gi ne bo haire dine adom sange nasimok phom laurasera moiba hoi losilo housing mak chalurasi Nungairaba paujel Yum singba yum mamai leithokpa yumpham hongdok khongjin taunanabagidama tanabiu unabiu Hairok part 1 haitok pupira leizari Adongi yumpham soiba lambiga thongalga yumga mamai onsinaba mijeng pham taba
yum nemba ising thumganba yumpham wanghaningba una amadi yotna saba yumsing singthok singsin tawbining labadi tanabiu unabiu hairok part 1 haitok popida leizeri yum singthok singsin gidama ngasing asin makol tobiu 9387511341 loinana 8787657401 ngasing maksu hariba tim asina yum singba yum mamai leithokpa yumpham hongdok hongjin toba thabak kaya marum miyam gidamak tawjari tanabiu unabiu ngasing asimak hairo part 1 haitok popi awaba phongdokchaba pakhangba masaigon youth welfare association PMYWA waheng khuman maning lekaigi publicity secretary oibiramba leima pokpam ajit Elias Dabung Maiteina Haukiba January gi tang ama English singani kungataru sagol sinumita lambi gi khudong thiba amada manung matam chadana lekhidabada association asigi maikaidagi awaba phongdokchari amadi imung manungi awabada association asina sarug yajari laikhidrabagi thawaina lairam lenda ingna chikna laiba oirasunu haina ishwargi maphamda association gi maikaidagi thawni jari paujen jariba L Shomananda Maite Secretary PMYWA Wahing Khuman Eastern Lily Drinking Water gi anauba ezen mangagi mafam miyam da pizari Eastern Lily Drinking Water pambi bisingna pungdong bamgi oina 8131915180 Laiteng Enterprises pungdong bamdagi fangbigani ani shube ezen na Waterwall Kanchipur Imphal West Mobile number 7052560334 Ahum Subuda Kongapat Mayai Lekai near Primary Health Center Imphal West Mobile number 8258932950 Sagolban gi oina Belonas Bank Sagolban Tera Pukrambam Lera Mobile number 7050962775 Manga Subuda Kongman Mangjil Zone 1 Imphal East Mobile number 70856588732 Panjariba Ejen Manga Asi Lily Drinking Water gi oina inong nong hangdokchaba agent singi mafam singasida gedo madumna Eastern Lily Drinking Water gi damak pau phobiu Admission open K7 School Khongjom Srinagar opposite Khongjom Police Station Chatliba sahi English singani kungataru kungataret ki oina Class pre-nursery, nursery amadi KG gi oina admission form thaba haujare. K7 school ashina pijariba khudongchaba singdi. Admission fee free for all classes. Indoor and outdoor gi space marang kaina lairaba school ni. Well experienced teachers and expert trained teachers singna takpi tambiriba mafam ni. Activity the base tauraga takpi tambiri. Extracurricular and co-curricular activities sing haibadi nature walk, field trips and sports na chingba pangthokli. Playway method ta yamna nungaiba environment amada takpi tambiriba mafam amani. Angang singbu hygienic oiba maungda pizapitak tawi amade band service ki khudongchaba su pizari. Day boarding ki khudongchaba su pizari. Class pre-nursery dagi tamgadaba satra singi oina yamna nungaiba pau amana 2nd January 2026 dagi hauduna free rams ki class amasu hauzaragani akupa marol gi damak 9615 648278 8787 479157 9366 050871 Admission open Child Foundation Kekman Chaliba sahi English singani kungataru kungataret ki oina class pre-nursery dagina class 7 phawgi ngasing asima admission form thaba haujari session hawbagi matamna lakliba January gi tang 15 English singani kungataru yai faraba sagol se numitagi haujaragani Child Foundation pijariba khudong saba singdi pre-nursery gi oina school uniform free course ta pijagani amadi machin manau ani tamba ahum tamba mari tamba hariba sing asigi su khudong saba phangbigani chaliba sahi English singani kungamanga asida state level gi Milan Senkiba Taramapan Suba Mitay Mayki Changdamnaba Sida School Asina All Manipur gi oina 4th position Lauki Amadi Career Foundation Developing Wangjing the Sinba Rhymes Competition the Su School Asina Best Institute Award Best Teachers Award Amadi Satrakaya Amasumana Funky BB Live Quiz Infalna Sinba Quiz Competition the Su School Asini Satra Satrikayana Winner Oikre Makatana Angang Singi
ꯐꯅꯕꯒꯤꯗꯃꯛ ꯄꯦꯔꯦꯟꯁ ꯃꯤꯠ ꯄꯥꯡꯊꯣꯛꯄꯈꯛ ꯅꯠꯇꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯃꯥ ꯃꯄꯥꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯊꯝꯖꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ 2026-27ꯒꯤ ꯁꯦꯁꯟ ꯑꯣꯏꯅ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯖꯥ ꯑꯍꯨꯝꯁꯨ ꯀꯧꯖꯔꯤ ꯄꯣꯁꯁꯤꯡ ꯑꯁꯤꯒꯤ ꯔꯤꯖꯨꯝ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯨꯜ ꯑꯋꯥꯔꯗ ꯂꯥꯛꯄꯤꯗꯨꯅ ꯁꯕꯃꯤꯠ ꯇꯧꯕꯤꯌꯨ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯃꯇꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 8 ꯏꯪ 2023 ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯂꯥꯛꯄꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9366653855 लोइनना 7005929172 Admission open Mangal Mahikol Nopok Lorimba Pre nursery dagina class 9 phawgi admission tawba yabagi khudong chaba leiraba school asigi session laklibu January gi tang 15 English singani kungataru numit asidagi haujaragani Pre nursery dagi class 9 fawgi oina admission open tawjari School asi matamga chanaraba school ama oina mai pakna sathaduna lakliba school amadi lamdam asomda tonganba education gi mangal ama oina top education system amadi teaching method kya sizinaduna takpi tambiriba school amani English medium oibata natana nupa nupi puna taminaba yaraba school amani school asina pizariba khudong saba singdi matam sana takpi tambibagi experience leirabo oza singna takpi tambiriba school amani ason ba angang singbu tongana puthokuna takpi tambiriba school amani mapung pharba band service ki khudong chaba leiraba school amani Young children singidamakta band service ki khudong chaba pizari loinana bus service ki oina class 1 dagina class 10 phawagi khudong chaba su pizari co-curricular activities ta football amadi thangta khudong chaba thamjari akupa marol gidama call to biu 8787687913 amukahna 8787687913 ngasi ma unabiu tanabiu adom gi isa singbu mangal mahikol nongpok lorimbam da lengbirak-tuna mingsan sinbiu Manibek amata haure Lilong Zazingdagi Lilong Bazar Fauraga Khongjom Bazar Fawgi manungda amubu masugi manibek amata haure Manibek